Hello everyone, welcome back to Mahau Makhal na mayambu amuhan na taram na ukchari. Nasidi ayhak mayang yofamda aykoi Manipuri singi yamna special ba dugumba Sagulawai ga pan ga thongbugi video uchage. Sagulawai ga pan ga se kangsoi uin thongbusu yai thawngoro ga thongbusu yai uti uin thongbusu yai ado ayhak nasidi kangsoi uin thongbugi video uchage. Sagulawai ga pan ga se chak yamna changba adugumba enchang makhal amani hai tare ko aigi chu khwaidagi pamjabe enchang ni mayam meaning daminasi. Sagolawai ga pan ga kangsoi thongno bidong ta ahanbada sagolawai se isingda minute 10 tingthoklaga thamlani karigumba matamda sagolawai se thongbada khaba yawi ko madugi khabdo hantana bidong ta ekhoina sagolawai se isingda minute 10 tinglaga thamlo matungda sagolawai tingliba ising se muramani ko minute 10 matungda sigi amuba ising se haidokra matungda sagolawai se afaba isingna anirak chamlani sumaina anirak chamla matungda sagolawai se thonglaga di horen sagolawai thongbodo khaba suknai leroi karigumba matamda khaba yawdo khaba leroi hena mahau lerani ai sagolawai tingba ising amuba haidokra matungda anirak fajana chamthokle sagolawai se afaba isingda anirak chamla matungda pan ge loinena pressure cooker sida hapsilani ising glass ani hajile hojik chanaba changda thum haplani hojik thum hapobosina pan manung da thum changba ngamdoini buko horen pan do chabda hena mahau le hendoini ba sagolawai ga pan ge se pressure cooker da hapsila matungda anira kamhalaga mai leitharaga pura low flame da minute 10 thamlani yairaga sagolawai gi makhabudi poli ko yamna kamba yamna kuina yaiba aigi sagolawai sidi sumaina anira kamna matungda minute 10 yaire thamda dum phajana mullebu ko kariguma sagolawai kharadi munbada matam kuina changba yawi kariguma sagolawai kharana matam changdabida atin matam yonungda adum munba yawi ko ai hujik sagolawai se anira kamna matungda minute 10 mai leitharaga low flame da thamla matungda sagolawai ga pan se pura mulle pan manung sida su thum changlamlani ko aina ga sai thum hakibduna hujik chana bachangda mahi haplani sagolawai ga pan ga kangsoi thongba sigi ko chap chapa mahi haplo matungda sagolawai ga pan ga gi afutpa se kangsoi mahi se amuk gas ki flame da thangatlaga sawalani sawhalingai marak sida ai hujik ngari khara hairap ngauthok sage bako yam mun ngaubugi ko natida hairap tang ngauthok pai wani da hairap tang ngauthok laba ngari se ai hujik chamthoklani ko isingda adu ngari se chamthoklingai sida ai kangsoi da thakna na pa muka nga khrasu chamthok oragi ko ado muka nga amadi ngari chamthoklingai sida ngasai sagolawai aina gas ki flame da thangat khibda adu su saurakle hojik moro atekpa haplani moro atekpa hapla matungda sing khara aina sumaina hairap kuplamna soire ko kuplamna soiraba sing se hapchilani sing manaw macha amane ko aduga sing hapla matungda tilhau khara jo haplani ko tilhau sing amadi moro hapla matungda fajana sawala matungda hojik aina kaino haribo hapchakhre ko haribo hapla matungda amuk su sawalani hena mahau leirani ko haribo hapasina haribo hapla matungda mukanga amu haplani mukanga hapla matungda hairap lauraga chamthokiba ngari do amu haplani ko mukanga amadi ngari hapla matungda hojik pressure cooker se makhum hairap khumjelani ko plate amana aduga kitang di maya ka halaga medium flame da thamlani aduga minute ahum muk sawalani minute ahum muk sawalinga sida ai mathakta hoba aina yam pamjaba sagolawai amdi pan gi kangsoi da aina hapjaba hena mahau leina ba hapjaba manam yam nungsina ba hapjaba yaingangla mana macham tang he age aduga sigi yaingangla mana macha se atekpa yaingangla mana macha se haplagadi sagolawai kangsoi se hena mahau le hendoini hena manam nungsi hendoini buka aidi si hapache yam hauje sagolawai ga pani kangsoi da sida leiba moro atek ahum se aina maida harap lawthobani buka maida harap lawthokpa morok se magi mahau tongan bam lei magi tongan ba manam mamdi cheli ko maduna kangsoi gi mahau se hena le hendoini buka ngasai budi aina moro atek pa hakre ko adudi lawthoktoba moro atek pani buka aduga sigi yaingangla siga maida ngauthokloba moro atek pa siga kangsoi sida hapsilani aduga kangsoi se mai lekhatlaga amuk fajana sawhalani moro atek pa arauba amadi yaingangla haplo matungda kangsoi sida hojik spring onion gi mana habdi ising tilong mana haitare ko siga phadigomga hapchilani aduga makum hangdoknaga kangsoi se brong sawalani minute amamu phadigom managa ising tilhau managa amuk hana hapchilani gas ki flame se hojik muthat pa yare adudi ai video sichu ngasi gi di matang sida loisinjarage yeng bidi bisingbu hana thagat chari